April ki tang ahum 2018 gi numit ni Germany da leiba Allianz Stadium da Prithvi gi ba football team anina sanaba Champions League ki quarter final gi ahanba phase ki match yengba lakpa babak singna stadium adubu pungning nilami haiba match asi Real Madrid amadi Juventus ani gi marakta sanaba match ni team ani adugi supporters singna magi teambu support tawnaduna puning thogat narami match asi team animaki yamna maru oiba match amasu oiram Real Madrid na Juventus ka sanabagi record adu maintain tawnanaba yamna kanna thawai hakchang yauna sanarami amaromdana 1962 dagi Real Madrid ki makuta maithiba nangduna ta lakhiba Juventus na haiba record asi thugainaba yamna kanna thawai hakchang yauna sanaki maram asina team animakta pressure yamna leirami amadi babak singna thawai tana pungni nilami ikuikuidi Real Madrid ki sanare amana yamna fazaba goal ama chanki amadi stadium adu babak singi khonjaldana pungni ninki haiba sanare aduna second anida bicycle ki kauraga Juventus ki mayokta goal ama chanki haiba goal asibu UEFA na best goal ni haina lauthoki mikup aduda babak singna goal adu thazaba ngamkide amadi magic amagum khanki amadi screen da haiba goal adu hanjina replay tawki mikup khargi matungda haunaba tawba leitana babak mayam lepkatuna Ronaldo haina kanna launaki stadium adu Ronaldo gi mingna pungning ninki Delhi dos Manipur na viewers singbu ahan mamakta da taram okchari amadi ngasi mayam gidamakta puduna laksariba video asidi CR7 haibadi Cristiano Ronaldo da based over mahaki Punshi Wari family gi maramda success story girlfriend mahaki macha sing controversies amadi CR gi fitness ki maramda amadi karigino prithvi da khwaidagi best footballer oiba asna chingba hiram kaya da based over video ni tangkak naina putoksagani makhatana tabiyu malem pumbada Ronaldo gi haithoi singthwerba bicycle kick ki goal asi yamna singthana ki amadi lam gi khabar singda fongnaki America da fongba khabar the Daily Asturian da asumna fongki sir adom karamba grahadagi lakpan haina Italy gi newspaper the Gazzetta Daily Sports na asumna fongki Ronaldo asi Mars saiba planet adudagi lakpani haina 22 Sports magazine nasu Ronaldo bu Mars planet ki citizen amani haina publish toraki Real Madrid ki hanagi player Alvaro Arvelo na Twitter da asumna tweet toraki hauzikti Ronaldo na Mars planet ki miyoi singa football sanaba yare amadi Prithivida mahakna loina khudum chale haina Real Madrid ki head coach Zinedine Zidane masigi Cristiano Ronaldo ki goal asi football ki history da khwaidagi fazaba amadi atangwa makal ki goal ni haina lauthoki ngasi football ki lamda miyambu angakpa ama ohenkiba bicycle ki kauduna goal san kiba Cristiano Ronaldo asina chahi taraga manga sorkba aduwaida aruba anaba amana maram oiraga doctor na chen chongba punsigi oina yararoi haina haiki ngasigi footballer mayamdagi anirak hena wangna chongba ngamliba Ronaldo bu matam aduda doctor na asomna haiki karigumba thawai hinninglabadi football dagi yamna lapna layu hainaba amadi lei karigumba posak ama tamoi seng ninglabadi isona su thawjanbi haina Ronaldo da asigumba thawdok asi thoki matau karamna asigumlaba awaba ke lanthengna ngasigi Cristiano Ronaldo oirakibano haiba adu makha tarkwa episode singda soidan haijage CR asi yamna haithoi singthoiba footballer ama oibagi mathakta yamna afaba amadi migi yamna khanba miyoi amasuni ngasi CR gi fans followers adugi matik yami amadi masina maram oiraga corporate brands kyana CR bu koitan tanaribani Portugal gi striker CR7 Cristiano Ronaldo gi status asi adugi matik wangi haibasi ikuidana
June 2021 da thokiba thaudok amana taki. Ronaldo na press conference amada mahak ki table da thamlamba Coca-Cola bottle anikhak lauthok side ta thamki amadi ising bottle na mahut sinki. Masina maram oiraga Coca-Cola company na 200 crores na mangki. Makha tarakpa episode singda sungsoi soidana Ronaldo gi family gi maramda success story, girlfriend, macha sing, controversies amadi CR gi fitness ki maramda amadi karigino prithivida khwaidagi best footballer oiriba asina chingba hiram sing maramda sungsoi soidana kanghanjagani ngasi gidi matang asida ahanba episode loisinjare amadi channel asibu mijeng tabiribasingna support tawidana video asibu like amadi share tawsinba kaubiramgana.